2014 March 9 Malaysia Airlines flight ama Kuala Lumpur chatki adubu Beijing da yaukide masigi pandungpham yaukidabagi maram ase ngasi phawda flight asigi matangda kana amatana khangde adubu chahi nipan gi matungda aikoina aircraft asigi mafam adugi matangda clue ama phanglen flight MH370 aircraft plan asi mangkhiba chawrakna chahi nipan phare aircraft asi Malaysia Airlines na Malaysia capital oriba Kuala Lumpur dagi China capital oriba Beijing da pantungfam ogidaba plane amani plane asinda pilot ani cabin tara amadi passenger janiga kundetare flight aduda yauki aduga passenger ayambadi China dagini pilot animak asi yamne experience leraba ngaktani chahi yangkai humdoi suraba captain Jarik Amachana chahi kuntra humdoi flight ki experience leraba pilot amani aduga junior oiriba Farid Abdul Hamid na chahi taret ki experience leraba pilot amani airlines asi 2014 gi March ke tang 9 gi ayuki pung tarani thoiga minute funi thoi chatpa matamda paikhatpa hauki paket kraba matung chaurakna mini kuntranipan chatpa antwaida chinangki kha thangba sarukta leiba samudra adu phonarami amadi MH370 aircraft plan dagi message reply makhak pirami madudi good night hariba wai asina aroiba paw phonakhiba haibado oiki madagi khanghaudana airplane adu mangkhi amadi ATC habadi air traffic control radar screen dagi found over funky adubo military dressingna yamna kanna paw phonganaba thigi adubo kana amatana paw khum pirakhide aduga ayuki pung taruka mini kontrani thoi chatpa aduainda mangkhiba mafam Thailand ge Gulf amasung kha thangba Chinagi samudragi ngamkhaida flight MH370 search operation amaka chathaki operation aduda leibak taretaki jahaz kuntraga mari amasung aircraft kunganipan sizinaduna thiba hauki adubu yamna nungaitaba paw amana matam asi phawmuda aircraft asigi liklam amadi mami amata phangkhide thaudo asigi matangda TV paw website amasung social media singda paw asi ulami matam asi phawmuda leba kayadagi investigation team kaya ama lautuna operation asinda yaurami adubu kana amatana aircraft asigi maramda khanglamde radar khurimaktagi khanghaudana mangkhiba asina aircraft asi samudragi yainda kaiduna mangkhrabra haiduna thajnarami search operation asi mathangi numit marini amaga makha tana thibagi thabak chathaki maldasu aircraft asigi liklam amta thiba phangkhide civilian radar gi military singna yamna kumna thizala matungda amadi satellite expert singna complex calculation chatharaba matungda khara makhaidi khangba ngamki aircraft asi radar dagi hek mangkhiba minute khara gi matungda aircraft asi yogi mongda mamai leduna Malaysia lomda halaki aduga yamna nakliba wahang amana karigidamang plan asi yogi mongda leduna halaklibano haibasini aduga minute kuntrama thoingi matungda aircraft asi Malaysia gi Penang char lathoki amasung madugi matungda Malacca Strait flight MH370 asi range asi phangmuda Bharat ki samudrada curve oina konduna laki adubu aircraft asina paw phongnaba yamna kanna honaki haina expert sina palli Australia gi nongchup thangba charukta kilometer lising ani lapna leiba Bharat tagi hena chawba samudra adu Europe-da pung 9 changki mafam adunda thau loithokhibadagi samudra adunda tasinki matam asi phawba aroiba oine military singna khangdokpa ngamki ngasagi mangkhiba mafam adudasu rescue teamna changsinki masung thiba hauki amada black box pangnaba yam kanna honaki
ꯎꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯂꯦꯞꯈꯤ꯫ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯊꯤꯕꯗ ꯆꯪꯈꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯄꯨꯂꯞꯅ $160 ꯃꯤꯂꯤꯌꯟꯃꯨꯛ ꯆꯪꯈꯤ, ꯑꯗꯨꯕꯨ ꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯀ꯭ꯔꯨ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯐ꯭ꯂꯥꯏꯠ MH370 ꯃꯥꯡꯈꯤꯕ ꯑꯁꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯈꯔꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯍꯥꯏꯖꯦꯛ ꯇꯧꯈꯤ ꯍꯥꯏꯅ ꯆꯤꯡꯅꯔꯤ꯫ ꯈꯔꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯐꯦꯜ ꯑꯣꯏꯕꯗꯒꯤꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ 2022ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯐꯪꯕ ꯉꯝꯈꯤ꯫ ꯄ꯭ꯂꯦꯟ ꯑꯁꯤ ꯃꯥꯡꯈꯤꯕ ꯆꯍꯤ 9 ꯃꯄꯨꯡ ꯐꯥꯈꯤ꯫ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯔꯤꯁꯔꯆ ꯇꯧꯔꯕꯗꯤ ꯐꯪꯒꯅꯤ ꯍꯥꯏꯅ ꯔꯤꯇꯥꯌꯔ ꯇꯧꯔꯕ ꯑꯦꯌꯔꯁ꯭ꯄꯦꯁꯀꯤ ꯏꯟꯖꯤꯅꯤꯌꯔ ꯔꯤꯆꯥꯔꯗ ꯒꯣꯐ꯭ꯔꯦꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯇꯁꯦꯡꯕ ꯃꯐꯝ ꯑꯗꯨ ꯑꯉꯛꯄ ꯑꯣꯏꯅ ꯈꯪꯗꯣꯛꯈꯤ꯫ ꯔꯤꯆꯥꯔꯗꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯃꯥꯡꯈꯤꯕ ꯃꯂꯦꯁꯤꯌꯥꯒꯤ ꯑꯦꯌꯔꯂꯥꯏꯟꯁ ꯑꯁꯤꯅ ꯍꯤꯞꯊꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯤꯇꯔ 4,000ꯒꯤ ꯃꯈꯥꯗ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯄꯟꯈꯤꯕ ꯑꯀꯛꯅꯕ ꯃꯐꯝ ꯑꯗꯨ ꯇꯤꯇꯥꯅꯤꯛ ꯂꯨꯞꯈꯤꯕ ꯑꯔꯨꯕꯗꯨꯒ ꯃꯥꯟꯅꯩ ꯍꯥꯏꯅ ꯄꯟꯈꯤ꯫